ꯅꯪꯒꯤ ꯕꯥꯏꯛ ꯑꯅꯤꯗꯣ ꯂꯧꯒꯦꯔꯕ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯝꯕꯤꯒꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯠꯁꯜꯂꯤꯁꯤ ꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯂꯩꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯤ, ꯌꯥꯝ ꯃꯥꯌꯣꯛꯅꯕ ꯑꯃꯅꯤ, ꯑꯃꯥꯡꯕ ꯑꯃꯅꯦꯕ ꯉꯁꯤꯒꯤ ꯃꯥꯡꯕ ꯀꯥꯏꯁꯦ ꯐꯦꯃꯤꯂꯤꯗ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯟꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤ ꯐꯠꯃꯜꯂꯛꯇꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗ ꯑꯩꯈꯣꯏ 3 days ꯍꯦꯟꯅ ꯊꯧꯕ ꯉꯝꯃꯛꯇ꯭ꯔꯕ, ꯁꯦꯝꯃꯛꯄ ꯍꯦꯟꯒꯠꯂꯛꯑꯕ, ꯑꯗꯒꯤ ꯃꯤꯁꯤ ꯇꯣꯡꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ, ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯐꯕ ꯊꯤꯔ ꯇꯣꯡꯉꯛꯈꯤꯕ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ, ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯕ ꯈꯣꯠꯄꯁꯤ ꯑꯣꯇꯣꯗ ꯅꯦꯛꯂꯛꯇꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯑꯦ꯫ ꯑꯦꯛꯁꯤꯗꯦꯟꯁꯤ ꯅꯣꯡꯃꯁꯤꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯝ ꯊꯣꯛꯑꯦ, ꯑꯣꯛꯇꯣ ꯃꯉꯛ ꯀꯦꯜꯂꯛꯄ, ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯂꯝꯕꯤꯁꯤ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯖꯪꯁꯟꯒꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯤꯁꯦ꯫ ꯃꯈꯥ ꯇꯥꯅ ꯀꯩꯒꯨꯝꯕ ꯍꯦꯛ ꯂꯝꯕꯤꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯕꯒꯤ ꯍꯦꯛ ꯑꯌꯥꯕꯗꯨ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯝꯕꯤꯒꯤ ꯊꯤꯡꯕꯒꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯀꯔꯤꯁꯤꯡꯅ ꯁꯤꯜꯂꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯜꯂꯤꯕ ꯑꯃꯗꯤ ꯌꯨꯅꯤꯌꯟꯁꯤꯡꯅ ꯁꯤꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯦ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ, ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯕꯅꯤ꯫ ꯂꯛꯁꯃꯤ ꯕꯖꯥꯔ ꯃꯛꯁꯤꯗꯒꯤꯅꯤ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯇꯥꯟꯅꯖꯔꯛꯄ, ꯊꯤꯔꯛꯄ, ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯀꯌꯥ ꯆꯠꯂꯦ, ꯀꯌꯥ ꯆꯣꯡꯉꯦ, ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯖꯗꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯏꯟꯇꯔꯦꯁ ꯂꯧꯕꯤꯗꯕ, ꯑꯩꯈꯣꯏ ꯐꯜ ꯂꯥꯛꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯚꯥꯞꯁꯦ ꯇꯥꯍꯟꯗꯕ, ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯨꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣꯅꯦꯅ ꯃꯣꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒ ꯊꯣꯛ ꯊꯥꯛ ꯇꯧꯁꯜꯂꯒ ꯍꯦꯛ ꯆꯠꯈꯤꯕ, ꯇꯧꯕꯤꯔꯝꯗꯕ ꯊꯕꯛꯇꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯍꯥꯏ, ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦꯜꯂꯒ ꯍꯦꯛ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯔꯒ ꯌꯥꯁꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯁꯨ ꯕꯗꯅꯥꯝ ꯆꯥꯏ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯝꯅ ꯁꯨꯇꯣꯛꯇꯣꯛꯑꯣꯏ, ꯁꯣꯔꯣꯛꯁꯦ ꯍꯦꯛ ꯅꯥꯈꯩ ꯁꯦꯡꯗꯅ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯨꯛꯍꯜ ꯍꯜꯂꯣꯏ ꯍꯥꯏꯕ ꯅꯪꯒꯤ ꯕꯥꯏꯛ ꯑꯅꯤꯗꯣ ꯂꯧꯒꯦꯔꯕ ꯑꯅꯤꯃꯛ ꯑꯅꯤꯗꯣ ꯍꯥꯟꯅ ꯅꯪ ꯂꯧꯔꯕꯣ? ꯂꯧꯔꯣ ꯅꯪꯒꯤ